Praise the Lord. Ngasigi fazarba nomaijing numit asida isinaogi mafamda mapuibungi asengwa wahi kharadang share tawjage. Hebrew chapter 10 verse 12 and 14. Ibria pandup taragi pada train thoiga tramariga ai sinao singi mafamda I pajage. NKJV English Bible dege dum pajarake. Verse 12 to smaina hai. But this man, after he had offered one sacrifice for sins forever, sat down at the right hand of God. Verse 14 to smaina hai. For by one offering he has perfected forever those who are being sanctified. It's announcing as a believer ama oina aikoigi pukning wakhalda jingnaba doubt oiba aise isorgi mafamda matik charibra aise isorgi thaujal phangbada matik chabra aise isorgi bor phangbada matik charibra aise matik chade ai prathna taude ai papi ni kana adugumna khanba jawbra is announcing Khanta aragadi hojikta pajakraba isori wahido amuk yengminasi maru oina padatra mari verse 14 da hojikta pajakhiba da sumaina hai for by one man offering he has perfected forever those who are being sanctified yango by one man's sacrifice he has perfected us forever haina hairi haibadi mi amagi offering gi mapandagi nang aise ngasidi isorgi mamangda mapu ibungi mamangda perfect ohenbire mapum phan bire kaya nigi no mapum phan biripse forever haina hai sorry haina hai base forever haibadi hayeng phawba hangchik phawba natraga mathangi chayol phawba mathangi tha phawba mathangi chahi phawba no forever means forever matam chuppagi oina aikhoise mapum phan bire ibungo mahaki sacrifice ibungo mahaki offering adugi mapangdagi asidesida aikoi mapum phan bibase Jisu Christagi sengthoiraba idunani haibase ngasi pajakhrabe isori wahisina yam sengna aikoida uhanbire aikoi yawgi hamengi ina aikoi mapum phan biba nate aikoi ibria padup taragi padatrama thoi ojiki khatang mathakta trama thoi je aikoine yengu matam dasu sumaina hai and every priest stands ministering daily and offering repeatedly the same sacrifice which can never take away sins ariba matamda purohit sing high priest sing sina tabernacle da jiki laimang da changba haigadra mandir changba matamda adu changba matam sida kari yawgi I aduga antraga hamengi I asina adum sacrifice tawraga adum laebako adubu hairiba sacrifice ase kaidong da perfect oideba pajakraba isorgi wahai pada trama thoisina ekhoida khangan biosidi ariba matamda purohit singna tabernacle da haibadi temple mandir da changba matamda yawgi I hamengi I asi katuna Israelite macha singbu till some extent of time matam kharagi oina makhoise sengdok pibako matam chuppagi nate kharani gi oina adugi maramna akoi pada trama thoida haibase every priest stands ministering daily hena hai tiyagi lepaga leidorimne duga changaga offering tawbase phamma jade leptorimne aduna lepa haibagi arthadi the work is not perfect yet haiba thabaga se perfect oidriba mapum phadriba adugi maramna ni adubu akoi makhatana adum parakpa matamda pada train thoisida akoi ngasai pajakhare asida haibase by this man haibadi this man haibase si Jesu Christ gi maramni capital M ni bako this man after he had offered one sacrifice for sins forever sat at the right hand of God ipagi yet thangbada phammaga leire haire hojikse Jesu Christ gi perfect sacrifice asigi maramna perfect offering asigi maramna mahak thabak adu loire hairaga mapagi yet thangbada phamaga lei adunani cross ta mana aroiba matamda it is finished loire haina laurambado that means the work has been accomplished 100% asigi is perfected forever haibadi forever ni aina ngasai haijakhre kharani gi khaktanate matam chuppagi oina akoi perfect oirabani isi now sing akoi pukning da langtak na ba thamloisi pukning da ai se kyamuk yamna matik chage haibu sung yeng oisi nang ai se
ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯔꯝ ꯃꯣꯛꯄ ꯍꯦꯟꯅ ꯑꯩꯒꯤ ꯊꯕꯛꯇ ꯗꯤꯄꯦꯟ ꯇꯧꯗꯨꯅ just like fasting prayer tauba aduga Bible yamna paba charity ga yamna tauba adu oitaragati hena isorgi mamangda aise afaba mini haina logadawa natebako those things are good haiba haiba thabak singse afaba thabak ngaktani koi tawgadawni ai tawganu haijaba nate adubu isorgi mamangda nang aise achumba oiribase Ishagi pangal, ishagi hotna zaman na sung nate. Jisu Krista na Calvary cross ta ay nang ay gidamakta itabi kibagi mapal dagi nang ay ngasidi achumba dharma chenba amamam oiribane. Sinausing. Aduna nang ay aikoigi ngasi aikoigi part aikoigi duty habise karino hayo matamda mo maang tawbi kiba thabak aduda thajabane. Nang ay se ngasidi kanano nang ay gi identity se khang base asine yamna maru oibse sinausing. Nang aigi identity ase matam chuppada aikhoina remind tawba aikhoise mioi bani nang hakleitna kawiba ko aduna hakleitna remind taw se yamna darka hojik just an example amoina krani gi mamangda Manipuri government na mapanda leiba mi singi damakta tengbang khara tawbi tengbang haina website ama lei makoigi adudaiduda adugi through dagi mi kya maro mama mateng pang adubu government na di tawbi khre Kangdaba mi natraga thajadaba mi singsinadi hairiba tengbang do receipt tawgadra tawroi ko government na PB khiba scheme mayam do makoi gi oidriba hojik fawba maramdi makoi thajade natraga makoi khangdeba chamane adugumane Yesu Krista na Calvary cross ta sahi lising ani rongi mamangda aikoi gi damakta tawbi khiba thabak khuding makse ngasi nang aibu mapum phahan biba perfect oina na bani nang aise mapum already phakramne because Jesus already paid the price 2000 years back sahi lising ani gi mamangda Yesu Krista na already nang aigi damakta tawgadaba thabak mapum phana tawbi khare adugi maramna nang asi nang aise ngasi perfect oiramne chi nausing adubu aikhoina thajada taragadi perfect oirabasu imperfect gumna adum hingani bako aikhoina thajadragadi nang aise ngasidi achumba ohelle haibase aikhoina thajadaba taragadi chumdaba mi papi amagumna adum aigi thabakta adum uwa phangani ba adubu nang aina nang aise hoji achumba oire pap chendaba dharma chenba mi ama oire haina thajaba mi kupta aikhoigi pap chendabagi lamchat afaba lamchat righteous oiba work asi adum aikhoigi punsidagi mahi yanba horakani isinausing maramaduna isinausing da haijaning badi Yesu Krista na tawbi kiba thabak asida aikoi thajaminasi aduga hairiba thabak aduda wathaminasi isorgi marang kaiba bor isinausing mathakta hena leibo isan amen